Manipur gi LAAN ASINA MARAM OIRAGA CHURACHANDPUR dagi LANJELLAKLAGA LAMDAM ASIGI TONGANBA relief camp kayada LEIRIBA MAHEIROI SHINGI PUKNING WAKHAL LEITAHANNABA gi PANDAMDA MEITEI society CHURACHANDPUR na SHINDUNA PANGTHOKPA internal study tour ama Ngasi Moirang ASIGI Mla Thongam Shanti na Lamthakhre lakliba April 3 da pangthokadaba MEITEI society CHURACHANDPUR gi Humfu Nipan Suba Foundation Day gi Thauramgi Mangoinana Pangthokpa tour asida saruk yariba Mahiroi Shing asi tha asigi mapanda Imphal amasung Moirangda society asina Shinduna Pangthokhiba essay competition da saruk yakhiba Mahiroi ngaktani tour lamthaba aduga mari leinana Moirang asigi Mla Thongam Shanti na hai Manipur da thengnariba LAAN asina maram oiraga lanjennarakliba Mahiroi Shing asi matam kayagi mamangdagi pukning wakhal leitadana leirakpani adum oinamak makoigi pukning wakhal asi ngaihaktang oirabasu potha hannabagi pandamda MEITEI society CHURACHANDPUR na asigumba tour ama silakpa asi singtha ningai oiba thaurangni athuba matamda lamdam asida tangdu leitaba hanjillakpa oirasanu hainasu mahakna makhatana phongdokhe ꯑꯩꯈꯣꯏ ꯈꯣꯡꯖꯤꯜꯂꯨꯔꯕ ꯑꯉꯥꯡꯁꯤꯡꯁꯨ ꯋꯥꯈꯜꯗ ꯃꯈꯣꯏꯗ ꯄꯣꯛꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯄꯥꯡꯊꯣꯛꯅꯅꯕ ꯁꯤꯜꯂꯛꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯒꯠꯆꯅꯤꯡꯉꯥꯏꯅꯦꯅ ꯑꯩꯅ ꯃꯩꯇꯩꯗꯒꯤ ꯂꯧꯖꯩ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯁꯤ ꯈꯜꯂꯛꯏꯕ ꯋꯥꯈꯜ ꯑꯉꯥꯡꯁꯤꯡꯁꯤꯗ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯕ ꯋꯥꯈꯜ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯈꯣꯏꯗ ꯐꯥꯎꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯅ ꯑꯐꯕ ꯉꯥꯛꯇ ꯄꯣꯔꯛꯇꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯗꯨꯒꯨꯝꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯁꯤꯅ ꯈꯣꯡꯖꯪ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯥꯖꯩ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯑꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯗꯤꯕ꯭ꯂꯞ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯁ꯭ꯇꯗꯤ ꯇꯨꯔꯁꯤꯅ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃꯗꯤ ꯄꯤꯔꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯤꯌꯥꯝꯗ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯒꯦ tour lamthabagi thauram aduda saruk yakhiba MEITEI society CHURACHANDPUR gi general secretary Ramesh Nahai MEITEI society CHURACHANDPUR gi Humfu Nipan Suba foundation gi mangoinana essay writing competition ama March mapanda category ani khaidoktuna pangthokhi category A da class 7 amasung 8 ki Mahiroi Shingna saruk yakhi aduga category B da class 9 amasung 10 gi Mahiroi Shingna saruk yakhi competition aduda saruk yakhiba Mahiroi Shinggi damak ngasi society asina internal study tour asida pubani amaromda lakliba April 3 da pangthokadawriba MEITEI society CHURACHANDPUR gi Humfu Nipan Suba foundation day gi thauramda essay writing competition aduda makok mathang takhraba Mahiroi Shingda mana mathum yenthokani hainasu mahakna makhatana phongdokhe same topics ta koina Manipur gi mafam an habide akugi CHURACHANDPUR dagi thoraiba inne singse mafam bulap leitabra marka da participant tawdo khulung sana ba haiduna Imphal da center ma tahanjare aduga Moirang da center ma manisida koi sinjara kanda angam singsi ba competition se pangthok saki participant di akoi apun bada class category ani maksida angam 30 ga 3 na koi participant tawi